ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯆꯐꯨ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯋꯥꯏ ꯃꯤꯔꯦꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯕꯁꯟꯇꯤ ꯀꯥꯡꯖꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯅ ꯏꯖꯕ ꯅꯠꯆꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯏꯕꯤꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯏꯖꯕꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯥꯟꯅꯕ ꯊꯣꯛꯂꯕꯗꯤ ꯀꯣꯏꯟꯁꯤꯗꯦꯟꯁꯅꯤ ꯈꯟꯗꯣꯛꯄꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯇꯥꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯕꯁꯟꯇꯤ ꯀꯥꯡꯖꯝꯒꯤ ꯃꯌꯦꯛꯇ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯊꯥꯕꯂꯩꯁꯨ ꯅꯤꯡꯊꯦꯡꯒꯤ ꯃꯀꯣꯛꯇꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ, ꯏꯕꯨꯡꯉꯣ, ꯐꯔꯦ, ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯕꯅꯤꯅ ꯇꯨꯝꯅꯕ ꯇꯧꯔꯣ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯑꯩꯒꯅ ꯏꯆꯥꯕꯨ ꯁꯪꯂꯒꯦ꯫ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯇꯨꯝꯅꯕ ꯇꯧꯔꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯁꯅꯥꯗꯣ ꯃꯆꯥꯗꯣ ꯃꯅꯝꯗ ꯄꯣꯔꯒ ꯉꯥꯒꯤ ꯁꯖꯤꯛ ꯐꯥꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯦꯟꯅꯔꯤꯕ ꯐꯥꯝ ꯑꯗꯨꯒꯤ ꯃꯄꯨ ꯕꯤꯍꯥꯔꯤꯗꯣ ꯀꯨꯝꯂꯛꯏ꯫ ꯂꯩꯁꯅꯥꯅ ꯄꯤꯛꯂꯤꯕꯤ ꯃꯆꯥꯕꯨ ꯄꯣꯔꯒ ꯁꯖꯤꯛ ꯐꯥꯟꯕꯗ ꯎꯕꯗ ꯈꯔ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ ꯏꯕꯦꯝꯃ, ꯂꯤꯛꯂꯥ ꯃꯔꯛꯇꯨꯗ ꯑꯉꯥꯡꯗꯣ ꯂꯣꯏꯅ ꯆꯣꯠꯄ ꯇꯥꯔꯦꯅꯦ꯫ ꯅꯤꯡꯊꯦꯝꯗꯤ ꯂꯩꯇ꯭ꯔꯣ? ꯀꯗꯥꯏꯗ ꯆꯠꯈꯤꯒꯦꯅꯦ? ꯂꯩꯁꯅꯥꯁꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯕꯅꯤꯅ ꯃꯇꯨꯡꯂꯣꯝꯗ ꯁꯠ ꯌꯦꯡꯂꯒ, ꯏꯍꯦ ꯈꯨꯔꯥ, ꯑꯩꯗꯤ ꯈꯨꯔꯥ ꯂꯥꯛꯄꯒ ꯎꯖꯍꯧꯗ꯭ꯔꯦ꯫ ꯃꯣꯏꯕꯥꯁꯨ ꯉꯔꯥꯡꯗꯒꯤ ꯌꯨꯝꯗ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯌꯧꯔꯛꯄꯁꯨ ꯌꯥꯔꯦ꯫ ꯕꯤꯍꯥꯔꯤꯗꯣ ꯈꯔ ꯆꯪꯁꯤꯜꯂꯛꯑꯒ, ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯃꯥꯗꯤ ꯅꯪꯕꯨ ꯅꯇꯣꯝꯗ ꯁꯤꯗ ꯊꯝꯂꯝꯂꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤꯕꯗꯣ ꯐꯅꯗꯤ ꯊꯃꯣꯏ ꯀꯜꯂꯤꯍꯦ꯫ ꯂꯩꯁꯅꯥꯗꯣ ꯈꯔ ꯇꯞꯅ ꯍꯥꯏꯔꯛꯏ, ꯈꯪꯗ꯭ꯔꯦꯗ ꯈꯨꯔꯥ, ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨ ꯈꯨꯔꯥ, ꯈꯥꯡꯄꯣꯛ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯈꯣ, ꯅꯆꯥ ꯆꯥ ꯂꯣꯟꯖꯔꯛꯀꯦ꯫ ꯕꯤꯍꯥꯔꯤꯗꯣ ꯂꯩꯁꯅꯥꯅ ꯑꯗꯨꯛ ꯋꯥꯅ ꯍꯣꯠꯅꯖꯕꯗꯨ ꯎꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯏꯕꯦꯝꯃ, ꯂꯣꯜꯂꯨꯔꯅꯨ꯫ ꯁꯦ ꯈꯨꯔꯥꯁꯨ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯈꯣꯏꯒꯤ ꯆꯦꯡ ꯆꯥꯛ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯊꯤꯜꯂꯨꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯂꯧ ꯄꯔꯤ 5ꯁꯤꯗ ꯊꯥꯗꯔꯤꯕ ꯉꯥꯁꯦ ꯄꯔꯤ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯑꯣꯏꯖꯔꯣ꯫ ꯉꯥꯗꯣ ꯌꯣꯟꯕꯒꯤ ꯁꯦꯟꯐꯝ ꯑꯗꯨꯅ ꯄꯤꯛꯂꯤꯕꯤ ꯅꯆꯥꯁꯤꯒꯤ ꯇꯨꯡꯁꯤꯟꯕꯤꯌꯨꯀꯣ꯫ ꯀꯗꯥꯏ ꯏꯁꯨꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯁꯨ ꯑꯉꯥꯡ ꯑꯗꯣ ꯍꯥꯏꯔꯞ ꯅꯥꯀꯟꯗ ꯆꯦꯞꯊꯍꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯍꯥꯔꯤꯁꯨ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯣ ꯍꯦꯛ ꯌꯦꯡꯈꯤꯕ ꯃꯤꯀꯨꯞꯇ ꯃꯃꯥ ꯂꯩꯁꯅꯥꯒꯤ ꯎꯟꯁꯥꯗ ꯃꯌꯥꯗꯨꯅ ꯆꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕꯤꯍꯥꯔꯤꯗꯣ ꯌꯥꯝ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯀꯔꯤ ꯃꯇꯧꯅꯣꯅꯦ? ꯅꯆꯥꯁꯤꯅ ꯅꯪꯒꯤ ꯎꯟꯁꯥꯁꯦ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯂꯩꯔꯦꯅꯦ꯫ ꯅꯪꯕꯨ ꯅꯥꯕꯒ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯣ? ꯂꯩꯁꯅꯥꯁꯨ ꯍꯥꯏꯐꯦꯠ ꯃꯈꯨꯠꯇꯨꯅ ꯂꯥꯝꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯏ ꯈꯔ ꯇꯩꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯂꯩꯁꯅꯥꯗꯣ ꯈꯔ ꯇꯣꯡꯕ ꯖꯒꯥ ꯑꯃꯗ ꯂꯦꯞꯂꯒ ꯑꯉꯥꯡꯗꯣ ꯃꯅꯝꯗꯒꯤ ꯊꯥꯔꯒ ꯑꯃꯨꯛ ꯄꯝꯃꯤ꯫ ꯕꯤꯍꯥꯔꯤꯗꯣ ꯉꯁꯥꯏꯗꯩ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛꯇꯣ ꯐꯖꯅ ꯎꯗꯦ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛꯇꯣ ꯃꯨꯁꯤꯟ ꯃꯨꯔꯗꯅ, ꯈꯨꯖꯤꯟ ꯈꯨꯌꯥ ꯏꯁꯥꯡ ꯁꯥꯡꯂꯗꯅ, ꯃꯃꯤꯠꯁꯨ ꯆꯐꯨꯃꯨꯛ ꯂꯥꯎꯏ꯫ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯗꯨꯗ ꯎꯕꯗ ꯕꯤꯍꯥꯔꯤꯒꯤ ꯃꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯉꯥꯡ ꯑꯗꯨꯒꯤ ꯆꯤꯟꯕꯥꯟꯗꯨꯗ ꯏꯁꯨ ꯇꯩꯔꯤ ꯇꯩꯔꯤ ꯇꯧꯕꯗꯨꯗ ꯍꯪꯒꯣꯏꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃ ꯄꯟꯊꯔꯝꯗꯅ ꯂꯩꯁꯅꯥꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯈꯪꯏ ꯑꯉꯥꯡ ꯑꯁꯤ ꯎꯕꯗ ꯕꯤꯍꯥꯔꯤꯅ ꯀꯔꯤ ꯑꯃ ꯈꯟꯈ꯭ꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯆꯤꯟꯕꯥꯜꯗ ꯇꯩꯔꯤꯕ ꯏꯗꯣ ꯃꯤ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯐꯤꯖꯤꯗꯨꯅ ꯁꯠ ꯁꯠ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯗꯨꯅ ꯑꯃꯨꯛ ꯈꯥꯡꯄꯣꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯋꯥꯀꯠꯐꯝ ꯂꯩꯇ꯭ꯔꯕ ꯇꯣꯜꯂꯕꯤ ꯑꯃꯒꯨꯝ ꯇꯧꯐꯝ ꯈꯪꯗ ꯃꯆꯤ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯕꯤꯍꯥꯔꯤꯗꯣ ꯋꯥꯍꯩ ꯑꯣꯏꯅ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯍꯥꯏꯔꯝꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯟꯅ ꯃꯈꯣꯡꯗꯨ ꯊꯥꯡꯂꯤ꯫ ꯂꯩꯁꯅꯥꯒꯤ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯀꯤꯕꯨ ꯀꯤꯖꯩꯅꯦ꯫ ꯃꯤꯒ ꯃꯥꯟꯗꯦꯅꯦ꯫ ꯃꯃꯥꯒꯤ ꯎꯟꯁꯥꯁꯤꯕꯨ ꯃꯌꯥꯅ ꯆꯤꯛꯂꯒ ꯆꯥꯏꯅꯦ꯫
ꯃꯥꯒꯤ ꯂꯩꯁꯅꯥ ꯍꯥꯏꯁꯤꯁꯨ ꯀꯔꯤꯝꯇ ꯅꯥꯕꯒ ꯐꯥꯎꯗ꯭ꯔ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯕꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯥ ꯂꯩꯁꯅꯥꯒꯤ ꯎꯟꯁꯥꯗꯣ ꯆꯤꯛꯇꯨꯅ ꯆꯥꯕꯗꯤ ꯅꯠꯇꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯂꯦꯡꯕ ꯍꯥꯏꯕ ꯇꯧꯕꯗ ꯁꯣꯏꯕꯗ ꯑꯉꯥꯡꯒꯤ ꯈꯨꯖꯤꯜ ꯑꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯈꯣꯠꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯏ ꯈꯔ ꯊꯣꯛꯂꯛꯈꯤ꯫ ꯊꯣꯛꯂꯛꯏꯕ ꯏ ꯈꯔꯗꯨꯗ ꯑꯉꯥꯡꯗꯨꯅ ꯑꯃꯨꯛ ꯃꯕꯨꯛ ꯂꯥꯝꯕ ꯐꯥꯎꯔꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯪꯗ ꯃꯆꯤꯟꯗꯨꯅ ꯈꯣꯝꯂꯥꯡ ꯊꯤꯕꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯆꯤꯟꯕꯥꯜ ꯑꯗꯨꯗ ꯏ ꯈꯔ ꯂꯩꯔꯛꯈꯤ꯫ ꯑꯗꯨ ꯕꯤꯍꯥꯔꯤꯒꯤ ꯋꯥꯈꯜꯗꯗꯤ ꯁꯦꯔꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯑꯣꯏꯅ ꯑꯉꯥꯡ ꯑꯗꯨ ꯎꯈ꯭ꯔꯦ꯫ ꯃꯁꯛꯅꯦ ꯃꯆꯨꯅꯦ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯨꯔꯕꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯥꯒꯤ ꯎꯟꯁꯥ ꯁꯦꯠꯇꯨꯅ ꯆꯥꯏ ꯍꯥꯏꯕꯗ ꯑꯗꯨꯝ ꯊꯥꯖꯔꯒꯅꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯆꯝꯕ ꯑꯉꯥꯡꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯃꯍꯤ ꯃꯌꯥꯏ ꯌꯥꯝ ꯀꯟꯕ ꯑꯉꯥꯡ ꯑꯣꯏꯅ ꯇꯧꯔꯦ꯫ ꯑꯗꯨꯅ ꯃꯥꯅ ꯈꯤꯇꯪ ꯁꯣꯛꯈꯤꯕ ꯊꯦꯡꯈꯤꯕ ꯃꯐꯝꯁꯦ ꯍꯦꯛꯇ ꯊꯤꯅ ꯁꯣꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯈꯪꯏ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯆꯝꯕ ꯑꯉꯥꯡ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯌꯥꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯈꯪꯂꯕꯁꯨ ꯂꯩꯁꯅꯥꯅ ꯃꯆꯥꯅꯨꯄꯤ ꯌꯥꯏꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯋꯥꯗꯤ ꯌꯥꯝ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯅꯤꯡꯊꯦꯝꯗꯣ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯃꯁꯥꯗ ꯑꯀꯤ ꯑꯈꯪ ꯂꯩꯔꯝꯕ ꯑꯗꯣ ꯀꯣꯛꯈꯤꯅꯕ ꯖꯟꯇ꯭ꯔꯁꯨ ꯁꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯅꯤꯡꯊꯦꯝ ꯂꯥꯛꯄ ꯉꯥꯏꯕꯗ ꯋꯥꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯛꯄ ꯀꯧꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯂꯒ ꯑꯍꯤꯡ ꯀꯌꯥꯁꯨ ꯇꯨꯝꯈꯤꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯆꯥꯅ ꯊꯛꯅꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯉꯥ ꯌꯣꯟꯒꯗꯕꯁꯨ ꯃꯥꯅ ꯐꯥꯔꯒ ꯌꯣꯟꯒꯗꯕ ꯉꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯏꯁꯤꯡ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯏꯄꯥꯛ ꯑꯗꯨꯗ ꯀꯨꯝꯒꯅꯤ? ꯑꯗꯨꯕꯨ ꯐꯅ ꯋꯥꯔꯕꯁꯨ ꯂꯩꯁꯅꯥꯗꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯒꯦ ꯍꯥꯏꯅ ꯈꯟꯗ꯭ꯔꯦ꯫ ꯑꯗꯨꯅ ꯆꯥꯗꯕꯅ ꯀꯪꯗꯨꯅ ꯁꯤꯒꯦ ꯍꯥꯏꯔꯕꯁꯨ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯗꯨꯒꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯛꯏ꯫ ꯃꯤꯠꯂꯨ ꯅꯥꯄꯣꯝ ꯑꯅꯤꯗ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯒ ꯑꯣꯟꯊꯣꯛꯅꯁꯨ ꯀꯜꯂꯤꯗꯀꯣ ꯃꯣꯏ ꯕꯕꯥ ꯅꯪꯒꯤ ꯊꯃꯣꯏꯁꯦ꯫ ꯄꯤꯛꯂꯤꯕ ꯅꯆꯥꯅꯨꯄꯤꯁꯤꯒ ꯑꯩꯒ ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯃꯐꯝꯁꯤꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯤꯕ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯊꯃꯣꯏ ꯀꯜꯂꯤ꯫ ꯃꯁꯤ ꯑꯣꯏꯔꯝꯂꯦ ꯅꯨꯄꯥꯒꯤ ꯊꯃꯣꯏ ꯍꯥꯏꯕꯗꯣ꯫ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯁꯤꯗ ꯑꯩꯕꯨ ꯀꯔꯤ ꯁꯨ ꯅꯣꯝꯗꯨꯅ ꯆꯥꯔꯝꯒꯅꯤ ꯊꯛꯂꯝꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯈꯪꯕꯤꯗꯅ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤ꯫ ꯑꯩ ꯉꯁꯤꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯁꯅꯥꯗꯣ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯅꯤꯡꯊꯦꯝ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯕ ꯅꯠꯇꯦ ꯂꯩꯁꯅꯥꯒꯤ ꯈꯟꯕꯗ꯫ ꯃꯥꯁꯨ ꯂꯩꯁꯅꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯄꯜ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯃꯥꯁꯨ ꯀꯔꯤꯒꯤ ꯈꯜꯂꯣꯏ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯃꯥꯅ ꯊꯅꯝꯕ ꯆꯦꯡ ꯆꯥꯛꯁꯨ ꯂꯣꯏꯔꯝꯂꯅꯤ ꯀꯗꯥꯏꯗꯒꯤ ꯆꯥꯔꯝꯒꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯉꯥꯡꯗꯨ ꯎꯒꯅꯤ ꯍꯦꯛ ꯈꯟꯕꯗ ꯃꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯐꯥꯎꯕꯗꯒꯤ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯅꯁꯨ ꯈꯟꯗ꯭ꯔꯦ꯫ ꯇꯧꯕꯒꯤꯗꯤ ꯑꯉꯥꯡ ꯑꯗꯣ ꯑꯐꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ꯫ ꯁꯩꯇꯥꯜ ꯍꯥꯏꯕ ꯂꯥꯏꯗꯨꯅ ꯂꯩꯁꯅꯥꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯆꯪꯗꯨꯅ ꯃꯤꯇꯝꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥ ꯑꯃꯠꯇ ꯎꯔꯛꯇ꯭ꯔꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯏꯗꯅ ꯂꯥꯏꯐꯝ ꯊꯨꯡꯅ ꯆꯠꯇꯨꯅ ꯂꯩꯁꯅꯥꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯃꯆꯥ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯈꯤ꯫ ꯂꯩꯁꯅꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯑꯅꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯕꯗꯨ ꯎꯕꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅ ꯄꯦꯟꯖꯈꯤ꯫ ꯑꯗꯨꯗꯒꯤ ꯂꯩꯁꯅꯥꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯑꯉꯥꯡ ꯑꯃ ꯃꯤꯇꯝꯍꯟꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯆꯥ ꯌꯥꯎꯗꯅ ꯂꯩꯔꯛꯈꯤꯕꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯂꯩꯁꯅꯥꯅ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯉꯥꯡ ꯑꯗꯣ ꯃꯤꯔꯣꯟꯈꯤꯕ ꯊꯥ ꯃꯆꯦꯠ 3 ꯍꯦꯜꯂꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯑꯃꯨꯛ ꯀꯥꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯂꯩꯁꯅꯥ ꯌꯥꯝꯅ ꯀꯞꯆꯈꯤ꯫ ꯃꯆꯥ ꯎꯔꯒꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯂꯩꯔꯨꯔꯒ ꯈꯪꯍꯧꯗꯅ ꯀꯥꯏꯈꯤꯕ ꯑꯗꯨꯗ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯂꯩꯁꯅꯥꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗ ꯃꯆꯥ ꯅꯤꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅ ꯑꯃꯨꯛꯀꯁꯨ ꯂꯩꯁꯅꯥꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯑꯉꯥꯡ ꯑꯃ ꯃꯤꯇꯝꯍꯟꯕꯤꯈꯤ꯫ ꯑꯗꯨꯁꯨ ꯍꯥꯟꯅꯒ ꯆꯞ ꯃꯥꯟꯅꯅ ꯊꯥ 3 ꯃꯆꯦꯠ ꯍꯦꯜꯂꯛꯄꯗ ꯀꯥꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅ ꯂꯩꯁꯅꯥꯒꯤ ꯃꯆꯥꯁꯦ ꯑꯃ ꯁꯦꯝ ꯀꯥꯏ ꯑꯃꯃꯨꯛ ꯁꯦꯝ ꯀꯥꯏ ꯇꯧꯗꯨꯅ ꯂꯩꯔꯕꯗ
mahak upai leitre. Maduda Laisnagi mamanggi mapokta kari oina pokkhibagi haiduna hangatna yenglubada Laisnagi mapokse taibang mi oina di poklammi adubu macha mawa yam usit thawaidaba lichat kambi nupi amagi mapokta pokhi. Magi mamanggi mapok aduda Laisnagi mapuroiba aduna nupi nangna nupagumna chatki mafamdagi halakani khangde. Nacha anaba si hundoklamlaga nacha poklaga nacha yengsenganing napuroibada karamba thawalon utani haiba khangdabi minungsi poktrabi nangde. Mapok khudingda namitta nacha udaba oijaro haina saptokhi. Maduna maram oiraga handaki mapok asida Laisna mama oiba ngamdre. Miyoiba kananadi khangani haukiba magi mamanggi mapokki waribu. Aduna Laisnado handak mapok asidadi mapuroibabu yam ningjabi machabu yamna nungsijabi nepolakli. Mamanggi mapokta mana phattaba thabak tawrubagi mamitta macha udrebini haiba khanglamlabadi karigi isorgi mafamda macha nijorugani pumnamak taibung mapu mana sembani hatki kange ngambani mapu madi. Asumna taibung mapu mahakna Laisnagini haiduna semkiba angangsing adudi afaba ngaktani. Adubu taibung phahonbadi ngamdre. Madudagi taibang semba mapu mana Laisnagi mitlugi pirang yengba ngamdraduna macha dara amata leitre haiba khanglabasu pidaba yade thoranglakley. Aduna handakti saital haiba laiduda yathang pirakley. Yengu saital sing nakhoi mayamgi maraktagi ama taibang miramlenda kanagumbi amagi siyom nungda changduna mitamluro natrabadi mama oigadoribi mahak asigi pap aina puba tare. Mana aibu thajaduna macha piyu haina ningai tawraklabada aina magi macha kayarak hana pire. Adubu taibang phawro haiba yadre mahakti pap leiba maramna. Adubu mahak phanayamna pap leibi orabasu mahakki macha amadi aina pidabadi yaroidori. Afaba chango haiba yadrabanina handakisina aroiba changyengni. Angang nupi ama mitamnuro mitamgadoriba angang nupi ase mana tauge hek khanba thabakto khudakte pangthokpa ngamba oigadabani. Thawai mirel mapan thokna mibu hatpa kanba ngamba angang oigadabani. Nupa sembada mangonda makum matha suraga taibung phawro yadrabanina nupi oina mitamnuro. Karigumba mitamliba angang ase saital oirabasu nangonda kairaktaba lalaktaba midadi sokpa yara. Aigi yathangase ngaktrabadi nangbusu aina manung matam chaduna luksingani. Aduga amana haujik makhoi yamna waribani. Nangna hek taibangda khongdaba numit adudagi makhoigi imungse tawruba thabak khudingmak mai pakpasu oirasunu. Nahi naya yam kanba maramna mingonda khana yenguganu. Khana yengbadi lairadana phijina phinana phawba kanna sokluganu ko. Phare adudi mikup simaktada Laisnagi siyom nungda mitamnabagi sem saduna leiro. Aduga nahaki nasakse aina ahanbadadi lai machada machagumna phajahallage. Adubu saital noigi nasakti lai oirabasu layamataiga manadedo mi oirabasu mi ataiga manadedo. Aduna nongmagi nangi saktamase nangna chahi ahum phadri phawbadi onba oijaro. Asumna taibang semba mapu mana Laisnagi machanupi ama palenda thabirakhi. Madugi matung matam khara leiraga Laisnado amukkasu mirolaktuna machanupi ama phangjakhi. Angang adusu mapu magi yathang matung inna taibangda Laisnagi graba nungdagi hongdarakpa mikuptagi ngasi phawbagi matam masidadi kanadasu kairude. Adubu mahakna mapan ningthembudi yamna saurami. Madi mapu magi yathang inba khaktani. Angang oiragasu tawriba hainariba warol khudimak loina khanglibani. Aduna mapana mabu thina chaiba ngangbaduna maram oiraga mapabu kihan khanghanba oina tawrakhibani. Madi tumli haiba khaktani. Magi thawai mireldi oipai paiduna lainingba mafam
ꯌꯧꯅꯤꯡꯕ ꯃꯐꯝꯗ ꯍꯦꯛꯇ ꯌꯧꯕ ꯉꯝꯃꯤ꯫ ꯃꯁꯤꯁꯨ ꯃꯉꯣꯟꯗ ꯃꯄꯨ ꯃꯥꯅ ꯄꯤꯕꯤꯔꯛꯈꯤꯕ ꯃꯇꯤꯛꯀꯤ ꯃꯒꯨꯟꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯃꯃꯥ ꯂꯩꯁꯅꯥꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤ꯫ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯂꯝꯍꯥꯡ ꯑꯁꯤꯗ ꯃꯥꯒꯤꯗꯃꯛ ꯈꯟꯗꯨꯅ ꯑꯀꯤ ꯇꯨꯖꯨꯡ ꯂꯩꯇꯅ ꯄꯥꯠꯀꯤ ꯈꯥꯡꯄꯣꯛ ꯑꯁꯤꯗ ꯃꯊꯟꯇ ꯃꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯃꯗꯣꯝ ꯂꯩꯍꯧꯔꯤꯕ ꯁꯩꯇꯥꯜ ꯑꯣꯏꯔꯕꯁꯨ ꯑꯉꯥꯡꯗꯣ ꯃꯃꯥꯒꯤ ꯑꯋꯥꯕꯗꯤ ꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯖꯗꯦ ꯃꯕꯨꯛ ꯅꯥꯡꯂꯛꯄ ꯃꯇꯝꯗ ꯈꯛꯇ ꯅꯠꯇꯅ ꯑꯇꯩ ꯃꯇꯝꯗ ꯍꯪꯉꯥ ꯍꯥꯏꯅ ꯐꯥꯎꯕ ꯀꯞꯈꯤꯗ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯃꯆꯥ ꯃꯁꯛ ꯊꯤꯖꯔꯕꯁꯨ ꯃꯉꯣꯟꯗ ꯑꯋꯥꯕ ꯄꯤꯗ꯭ꯔꯕꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯆꯍꯤ 3 ꯍꯦꯟꯅ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯗꯤ ꯈꯥꯡꯄꯣꯛ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯀꯥꯂꯦꯟꯒꯤ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯂꯩꯁꯅꯥꯗꯣ ꯃꯥꯏꯊꯣꯡꯗ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯉꯥꯒꯤ ꯁꯖꯤꯛ ꯐꯥꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯂꯩꯁꯅꯥꯗꯣ ꯃꯆꯥꯕꯨ ꯑꯃꯨꯛ ꯌꯦꯡ ꯁꯖꯤꯛ ꯑꯃꯨꯛ ꯐꯥꯜ ꯇꯧꯗꯨꯅ ꯌꯥꯝ ꯋꯥꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯗꯤ ꯑꯉꯥꯎꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯅꯤꯡꯊꯦꯝ ꯉꯥꯎꯔꯦ ꯍꯥꯏꯅ ꯂꯩꯔꯦ꯫ ꯆꯥꯛ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯂꯩꯁꯅꯥꯁꯨ ꯍꯤꯡꯕ ꯉꯝꯅꯕꯒꯤ ꯂꯥꯟꯐꯝꯗ ꯃꯆꯥꯕꯨ ꯃꯅꯥꯛꯇ ꯊꯝꯂꯒ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯂꯩꯁꯅꯥ ꯃꯇꯣꯝꯇ ꯁꯨꯠ ꯁꯨꯠ ꯀꯞꯄꯤ, ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯤꯍꯥꯔꯤꯗꯣ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯗꯣ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯗꯅ ꯈꯥꯡꯄꯣꯛ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯃ ꯄꯩꯁꯤꯜꯂꯒ ꯎꯐꯨꯜꯋꯣ ꯋꯥꯏꯐꯨꯜꯋꯣ ꯏꯇꯩ ꯇꯩꯔꯗꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯍꯥꯔꯤꯗꯣ ꯍꯣꯏ ꯃꯥꯏꯒ ꯍꯥꯏꯔꯝꯗꯅ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ, "ꯄꯨꯄꯨ"꯫ ꯕꯤꯍꯥꯔꯤꯗꯣ ꯊꯥꯡꯒꯦ ꯇꯧꯔꯝꯕ ꯃꯈꯣꯡꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯉꯥꯡ ꯑꯗꯣ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯗꯅ ꯃꯨꯁꯤꯟ ꯃꯨꯈ꯭ꯔꯕ ꯀꯨꯆꯨꯗꯨꯒ ꯃꯃꯤꯠ ꯆꯐꯨꯃꯨꯛ ꯂꯥꯎꯕꯗꯨꯒ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯔꯒ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕꯤꯍꯥꯔꯤꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯉꯥꯡ ꯑꯗꯣ ꯍꯧꯒꯠꯇꯨꯅ ꯕꯤꯍꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯕꯤꯍꯥꯔꯤꯗꯣ ꯀꯤꯕꯗꯤ ꯐꯥꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ ꯌꯦꯡꯉꯨꯍꯦ, ꯏꯄꯨ ꯋꯥ ꯍꯥꯏꯒꯦꯀꯣ, ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯪꯁꯤꯜꯂꯛꯀꯅꯣ꯫ ꯏꯄꯨꯁꯦ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯂꯥꯛꯄꯒꯤ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ꯫ ꯑꯗꯣ ꯅꯃꯥꯗꯤ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ?" ꯑꯉꯥꯡ ꯑꯗꯣ ꯃꯈꯨꯠ ꯃꯁꯥ ꯊꯤꯟꯗꯨꯅ ꯃꯃꯥꯒꯤ ꯂꯩꯐꯝꯗꯣ ꯇꯥꯛꯂꯝꯃꯤ꯫ ꯕꯤꯍꯥꯔꯤꯁꯨ ꯑꯉꯥꯡꯗꯨꯅ ꯊꯤꯜꯂꯤꯕ ꯃꯈꯨꯠ ꯑꯗꯣꯝꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯂꯩꯁꯅꯥꯗꯣ ꯋꯥꯕꯒ ꯈꯪꯗꯈꯩ ꯐꯥꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯣ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕꯤꯍꯥꯔꯤꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯣ ꯌꯥꯝ ꯃꯑꯣꯡ ꯃꯥꯟꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯨꯄꯨ, ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯃꯃꯥꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯦ." ꯕꯤꯍꯥꯔꯤꯗꯣ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯪꯍꯧꯗꯦ꯫ ꯃꯥꯏꯊꯣꯡꯗꯣ ꯅꯨꯡꯁꯤꯛ ꯅꯨꯡꯖꯥꯅꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯊꯟꯇ ꯈꯜꯂꯤ, "ꯑꯣ, ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯃꯥ ꯋꯥꯏ ꯍꯥꯏꯕꯁꯤꯗꯤ ꯈꯪꯂꯤꯕꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯤꯀꯣ꯫ ꯑꯩꯅꯗꯤ ꯃꯥꯒꯤ ꯃꯁꯛꯁꯤꯗ ꯀꯤꯕ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯤꯑꯣꯏꯕꯅꯤꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥ ꯉꯥꯡꯂꯤꯕꯅꯤꯀꯣ, ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯤꯕꯅꯤꯀꯣ." ꯑꯗꯨ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯕꯤꯍꯥꯔꯤꯗꯣ ꯉꯁꯥꯏ ꯃꯈꯩꯗꯤ ꯑꯉꯥꯡ ꯑꯗꯣ ꯀꯤꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯤꯕꯒ ꯈꯪꯗꯈꯩ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ ꯂꯥꯛꯑꯣ, ꯏꯄꯨꯒꯤ ꯅꯥꯛꯇ ꯏꯄꯨꯅ ꯅꯃꯥ ꯅꯆꯥꯒꯤ ꯆꯥꯅꯕ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯄꯨꯔꯛꯏꯌꯦ꯫ ꯏꯁꯨꯗꯤ ꯁꯛ ꯊꯤꯖꯔꯕꯁꯨ ꯃꯔꯝ ꯃꯣꯛꯏꯗ, ꯏꯄꯨ ꯄꯝꯒꯦ ꯂꯥꯛꯑꯣ." ꯑꯉꯥꯡ ꯑꯗꯣ ꯕꯤꯍꯥꯔꯤꯗ ꯌꯦꯡꯂꯒ ꯌꯥꯝ ꯊꯥꯖꯗꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯄꯨꯄꯨ, ꯅꯪ ꯍꯨꯃꯥꯡ ꯁꯧꯕ ꯐꯔꯕ꯭ꯔꯣ?" ꯕꯤꯍꯥꯔꯤꯗꯣ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯅ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯍꯥꯏꯔꯞ ꯅꯣꯛꯂꯒ, "ꯐꯔꯦ, ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯑꯗꯣ ꯅꯪꯗꯤ ꯌꯥꯝ ꯁꯤꯡꯉꯤ,
Namada ningai taugunuko. Lao lao. Ipu pambige. Aduga namagi manaktane chatsiko. Asumna Bihari do angang ado pamlaga Laisnagi manakta lakle. Adudagi Laisnasu punna amu mafam adudagi kaminaragi. Madugi matung Bihari do yaibu lairik tamnabagi wafam haudoklami. Mama Laisnado yaina mirakta thoklaga lairik tamluni khanbada awaba oire. Masakse mina ubada hainaroi haina khalli. Magi manakta adum leijasanu haina hairami. Matam aduda Bihari na Laisnabu themjilaga makha tana amukasu hairami. Nakoina pham senaduna leiribase atopa mi oina thamlage. Namana cha makoina leiriba mafam aduda yum macha ama sabirage. Aduga leiro Khurana ne angamba mating pangani. Laisnado wakhal ngahak khalaga tapna hairi. Khura ai amukta khalakhige. Adumna Bihari ga Laisnaga wari sanaringai matam aduda angang ado khanghaudana matomta khonjel hungna hungna nolai. Madu ubada Laisna amadi Bihari anido angang aduda sat sat yenglai. Laisnado yaibu tap pairaga hanglai. Ibema kaidoragi nangna no idubo. Yaigi matogdu ubada Bihari di kibana dum loire aduna sat hairai. Ibema Laisna Khurabu chathobuna pharadrane. Karino nangi nachan pije. Onthokna matang sakhidreda. Khuradi tasengna kiba ma yaurene. Nangi nachan pigi matogse. Yaido noklambadagi chap leplaga Bihari da yenglaga hairai. Pupu yengune aigi samje uru tasilije. Aina sum tingthokpaneba. Aduga mana sum konjilak-iba yengune. Laisnasu yaibu satchingsilaga sordo sangna hondoklaga tapna hairai. Angaubi adugibu karigi aduk thinas nokliba. Adumna matung tawgunuko mina ukhraga nangse ngaure haina khiniko. Mamagi wadu taraga yaido hoi haibagumna mangaktu hairap nomlaki. Mama macha anigi waridugi marak thatlaga Biharin hairagi. Ibema Khurasu thengle. Aduna hanaba tawrage. Khurana hairibase nakhoibu nungsibagini. Khalo karina phagadage habado. Laisnado tapna hairai. Hoi Khura ai sum leijahorage. Asumna Bihari do wari ngaihak sanaramlaga amuk chatkre. Laisna charabudi hendi adubu chara hendi haiduna suba nomba lepudi yadi. Machagi sada awawa pumba kaukre. Nakalamadana ningthembi mama mapado kari upai tawduna ningthembu layenggadabano khangdre. Aduna mina phai hek haiba maiba ama leiba yade. Chatuni hekta kaurui. Ngasisu anauba maiba ama puduna lai. Matam maduda ningthem machilda murum sonduna leiri. Hatkani. Aina Laisnagi macha hatkani. Makhoinani aibu wahaliba. Asumna angaubudungna churolonduna leiri. Ningthembi matawdu ubada maibado tapna changsiladuna hanglai. Khura wa haigiko kanagi machanune nangna hatkadoribasibo. Se natomda hatpa yaroi. Aiga pulaga hatminajiko. Kanano Laisna haibado. Kanano Laisna haibabo. Ningthemdo maibadu da sat yenglaga khumlai. Lei mama hingchabigi machanina machasu hingchabi poi. Nupi mana matomda lamhang aduda leiba ngamlibado hingchabi oibagini. Asumna ningthemdo yam saungna hairai. Wado maning mamang samnadabida angangda ngangi. Maibaduna hairai. Phare. Adudi nang ngahakta tumina layuko. Nangi khudangi mihunse ai yengi. Wari asi matang asida loisinjare. Makha kari karam toroke haibado mathangi episode mayam puna amu khangminarasi.